ngasi Manipur da phibam sing asigumba mayam ama pamdaba thokdok mayam thoiba Manipur na yang chakot kadam matamda chakot baga thindariba amaga yengthinariba Manipur gi apunbagi saktamda akoigi akiba thokdok ya mayoknariba se akoina asengba lusingba lamyan bi rapor kumba leitaba amadi mana pamjamba wakalon magi phidam magi lambi da koi mayam na khudungin ba watpagi na ne aduna koi lamyan bi rapor se koi magi khungun yam liba magi khungun liba si mana pamjaramba thabak adu koi kari no ai mayam thidoga thidongminaraga koi madu thabak tawam changi aduna magi lamyan bi rapor ki mafamda PPCM amadi lingtokna koi yam wang bathak ti kai khumna bo utboina koi September thabum mama pangthokadriba sigi manungda yan hanba September ki tang amase masi koi wahi panba koi free bearing tree plant jema koi pak sanna mass tree plantation karamba tree plantation na free bearing ni wahi panba ujing je koi Moirang assembly constituency ki manung lariba yoksu lakpa khogding ching mamang ching ga hair khangna mafam adu dai koi niyamna pak sanna ucha thagani thagadu u khudi makchi koi wahi panba u ngaktani ani suba madu September ki tang wanda madu ki pak sanna mass tree plantation tor matung da September ki tang taruk takina September ki tang 18 pawsi Manipur ki mahi loisang singda akoi PPCM amadi lingtok ki thomi singna akoi chacharaga akoi sarit sarat adi self defense mahi loisingda tambiba aduga akoi first aid ki awareness se masi piba ki thabak chathani masi chathana bagda sarit sarat ki hai singna ba waja sing adigi first aid te kamaina tawani haibna sing bado madugi khang hai madugi expert sing makhoi ki loinaraga makhoi ga koi mahi loisang sing chacharaga September ki tang taruk takina tang 18 jema khoi sumaina satha jagadabani madugi mathangda September ki tang 12 se irabona underground tagiba namit Manipur ki damak Manipur miyam ki tunglam chat ki damak MLA wariba mana magi pham thadoga leipak na igi phamdagi ne lui aigi miyam na igi phamdagi ne lui haiba wakhalonda adum bachat khiba namit September ki tang 12 irabona underground tagiba namit se masitedana ekhoi yam chawba public function ama tawna irapur ki life and works irapur ki punsi amadi mai thabak sing asi gi matang da khoi khanan nainaga miyam da ithin pina bagi damak da khoi gi September tang 12 da dum public function lama pangthok jagani madugi matung da lamyan bi irapur sina Manipur miyam gi damak da thabak kya toromdana Maribak Manipur da leiba phangdangai aduguma ba matam dugi Burma da leiraga mana leibak Manipur ki dum ga towa aroi yahip tan ki ba Burma da yahip tan ki ba khoi gi tarik September ki tang 13 se masigi numitsidana ikoi magi date anniversary masisu public function ama mayamna irapur ki mafamda akoi mapung phana haikal leka tamba matungda public function ama masisu akoi pangthok jagani madugi matungda akoi gi September ki tang 13 lamyan be irabona taibung khongdar khibun numit popu numit ase September ki tang 13 se masde da ikoi na state level open patriotic song competition ama state ki level ki thakta akoi gi leibak ningbada yumpham oiba isai changdamnabagi thoram ama khoi masi pangthok jagani masi open ni geno ni leibak ningba ngakta da yumpham oigadabani adumba ma pangthok jagadabani masigumba hariba thoram sing asi pangthokna ba khonaba matamda abi thapum ma chumna pangthorpa tongan ba activities kya ga program kya ga loinena PPCM amadi lingtongna pangthok jarkadaba chida hojik Manipur gi su yam wana ba matam oinabina khoi da su organization ai se su mayam dei mating ni bada han dagi su yang wajabnina koi hujik sen thungi phibam khatang awaba da mayok nei maduna asigumba program asi sinjana bagi damakta Manipur gi miyam dagi kari gumada koi mating khara nijarapa matamda mating pangbi habisi bisu ngasi media gi khutangda PPCM Protection and Preservation Committee Manipur amadi lamyan be iraport ningsing thoram observation committee lingto ki maikai dagi miyam da thamoi seng appeal tokle